Chahi lising kaya gi mangda hinglamba mising masi mayam na thajanaraba wafamni madudi ngasidagi chahi lising mangda uton waton muk wang chawba mising hinglammi malemsida makoi adugi punsi su yamna sanglammi hairi khudam oina chahi lising ama natraga ani phanabu nungairamgani makoi gi punsi aduga malemda laiba dharma lairik sing dasu achouba mising hinglammi haina iri mioiba chawrambadagi tapna piksilakpani hairi mioiba pumna makmi mapa adamgi awangba gaz humputarani hai asigumba achouba mioibagi matangda aikhoina supnagi wari khakta tarambani adubu laibak hallaga thiba kanglupna mafamda adugumba mogi saru ngaru kaya thengnakhre tasengna makki madusing ado ubada ngakningai kiningai oi matam adugi mi amagi kok khaktagi awangba haujikki mi amagi awangbadagi heli 1988 ta German gi newspaper amana mioibagi angakpagi saru polangama laibak taki fanglure haiduna publish tawrakhi madugi picture ado laurakhi bana Greece ki photographer amanani hairiba mioibagi saru polang asigi khudombi adugi asangba 15 inch ni hai magi kok adugi nakta changbada angakpagi akiba kok zatni nupa oiribra nupi oiribra adudi khangti matam aduda hekta pokpa angang na kayam sauram gani madugi sadu aduna aduk saurabada 2008 ta Georgia gi Koktias chingda matam mamada sikiba mi singi saru sayang phangki madugi saru sing adugi tang singi asang bayang lubada mi sing ado phut tarani thoidagi taramari wangba mioi ngaktani masigi saru sing asigi mathakta research su yamna kana tawki professor bekwa ko scientist amana adubu research mapung phadringai da scientist asisi ki research mapung pharam labadi akuppa warol kharaga khangba ngangbani madudi mioi basing ado karamba juk kino chahi kaya gi mamang da siki bano asine chingba eikhoigi prithibi gi mafam da nungi nunglakta gi su chawraba mi gi saru sing phangkhre madugi saru sing ado nungum hek kallabani hairiba saru sing ase phangduraga tasengna badu mioi bagini hailing loi bat dew danap raksas singi oigadra ninghalli hairiba saru sing asigi mathakta scientist singna carbon dating tawduna check tawi amasung madu chahi lising kaya mangini haujik wahang haibabu tasengna malemda mioi bana lakhiba se kayam sanglabano ngasidi mioi bagi lep yamna nemsin khre masidagi su amuk hena nemsil lakadorira masita natna Switzerland amadi Africa da khogul khara fanglui madugi khogul singdudagi amagi asangba 4 feet mukni scientist singna hai madugi khogul sing adugi punsi lising da nate chahi lakh kaya gi mangini adupu matamduda midi leitri adu oirabadi madu kanagi khogul oigani asumna California gi chingda asigumba fossil footprints phangki haujiksu lai masigi khongul asigi asangba 5 feet ni Mexico amadi Russia na chingba mafam da masigumlaba footprints yamna phangkre 2011 da America gi Nevada ka mafam da machin manaw ani khakna karigumba thabak amagi tamak laibak tawthaba matamda saru khara phangnarui tungda khanglakhi mafam aduda haukiba matamgi itihas ka mari leinaba wa khara soidana laigani asumna laibak hanba researcher kanglup na maduda hanthaba hauki chahi manga chupna hallaba tungda madugi manungda achouba migi saru polangsing lairamba thengnakhi loinana mina saramba pochei kayasu madugi area aduda guha well amaga su lairammi maduda 20 inch pakpa khubak amagi mafam namsinduna leiba thengnakhi hairiba saru polangsing ase loina feet tarani thoidigi tara manga wangba mi singi ngaktani पृथ्वी की मफम कयादा थीबा हुम्बा चत्थखरे अमसुंग मदुदा साथी ना चौबा मियोइबगी सरू थेंगनखरे सरू सिंग अदो चौबन खिबना खनथबदा चिंगना हल्ली मदुदी मदु सिंग अदो तसेंगना मियोइबगिरा राक्षस कीरा नत्रगा ग्रह मदगी लाखिबा एलाइन गुंबा जीबगिरा अमरम द कुरान अमदि बाइबल की वारी कयादगी खंगबा ngami अखोई मियोइबा असिबा खुनिंग कुंफु हेन वांगलमी तपना पिगलकपनी अमसुंग मसिदगी हेना पिगलकखिगनी खामेन पाम्बीदा कैराक थारगा कारकखिगनी हाइरी
वीडियो असी येंगदुबगीदमक थागतसरी चैनल असिदा अनौब ओइरबदि प्लीज सब्सक्राइब तौसिनबियो थैंक यू